Imphal East District ki Yaingang Popi Uyokching amadi Thamna Popi Uyokching da leiriba Central Forcing hankiba yaroi haina Maikai adomgi numi kayana ngarangdagi chingkhongda ahing yarektuna changsilakpa khongjang ngasisu makhata na chathari Uyokching ani asida leiriba Central Forcing hankiba thoklabadi hanagumna amuk hanna Kukimelatan singna Maitei khulsingda landarakpagi thodok makha chatharakhigani haina khongjang loisingna nungnangba phongdorakli Chingthak Aniasida Leiriba Central Forcing, Chathok Sasin, Taubada Hena, Kudong Chanaba, Ngasi Numit Yung Bamatungda, JCB Season Aduna, Lambi Sembagi Tabak Chathaki, Loinana Uyokching Aniasida Natana, Infalis Kisana Sabi Uyokching da Kukimelatan Sing Nasis Sazan Aduna, Lairamba, Bunker Sing, Taktok Tuna Central Amadi State Forcing, Tambagi Apamba, Kunja Sing na Fongdok Narakli. Panbaya English Sing Aniga Kungo Humdoigi me Humdagi Chatarakli ba Irang Asida, Imphal East District Lamlai AC Manung Chanalairiba, Thamna Popi, Yangang Popi, Sanasabi, Santi Kongbalamadi, Sabungko Kunong na Chingba, Maitei Kulsing, Tamna Kukimelatan Sing na Tatana, Landaraktuna Siana Sopan Kaya nang Hankibagi Thodok Laikravani. Ikui dringai haukiba English sing ani kunga marigi December nipanda kul sing asida Kukimelatan sing na landarakpagi paulo bachangluba Impact TV ki cameraman El Kabi Chandra su nongmay maruna makhong da panduna ngasi mak Ras Medicity da laeng duna lairibani.